Good afternoon everyone. Abrajita se na khoin dum cha hoi degi ko. Mayam sat laga leirami moi di wan sat khragadi nongalaga loina pumjil le idana ko adu gen hek to ure. Adu ye ngasi kamai tawraga blue tea semge habado ai try tawrake ko. Resi phajana cham thoe ma chum darani duga pura numinini humni kanghanba ye ngasi ko kamai process to mathang thang. Ziki cham thoke boto nungsitanga ha keno dry uhelle haraga samaina koi gi tissue paper sida ko loina sandoa thambire ado yengase etc ko ga se maya one day gi matunda samaina leire go se nasai paper mari manga thombado si khatang dum yare kangzilakko gi le pixelakko gi ko day 2 gi morning ne ko da se nung sada horen kaygumba nombudi chuina ko ngasi doge nungsada horen habet phogdokpike aduga yadaw male sumaina leire to aina semgibado pura dry oire to krang laure ba ko makhonse ana ma se dum store tawgibada fungus kara roiba ko ado yengse thakpagi mawang amo ai sigi glass idane just maru keno koi lei na se lei hai tare lei se ahum dang hapjare ko aduga ising asaba se haizan birage laundry so hai tare tongana chiwo ki changda hapage duga magi machu gaise ko magi color sing se loina kela ani ba tapna yengbiyo ko tapna se minute manga thambi ba ta product se sumaina leire ko magi color se ko aduga magi sigi pinang sighting gi bese lauthok pirasi duga sip ama chingaga yengasiko thank you for watching sumaina yumda dum ayegi leikai dini khangde ani ayegi imongda panba khotpa si kaisna yare gai senana hotna biyo ko thank you bye bye